ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯟꯊꯥ ꯈꯨꯅꯧꯗꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯥꯏꯕꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯦꯂꯥꯏꯟꯁ ꯑꯕꯨꯡ ꯑꯄꯣꯛꯄ ꯀꯨꯟꯖꯣ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧꯕ ꯂꯦꯞꯈꯤꯕꯗꯒꯤ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯇꯨꯗꯦꯒꯤ ꯔꯤꯄꯣꯔꯠ ꯑꯃ꯫ ꯌꯨꯝꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕꯇꯅ ꯃꯊꯧꯗꯥꯡ ꯑꯣꯏꯖꯔꯤꯕ ꯃꯥꯏꯕꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯦꯂꯥꯏꯟꯁ ꯑꯕꯨꯡꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯤꯗꯅꯤ ꯑꯃ ꯄꯤꯅꯕ ꯐꯤꯔꯦꯞ ꯂꯧꯔꯕꯁꯨ ꯀꯤꯗꯅꯤ ꯁꯤꯟꯅꯅꯕꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯑꯗꯨ ꯂꯩꯇꯕꯗꯒꯤ ꯃꯆꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯌꯦꯡꯂꯒ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯅ ꯀꯞꯅ ꯂꯩꯍꯧꯔꯤ꯫ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧꯕ ꯂꯦꯞꯈ꯭ꯔꯕ ꯃꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯖꯥꯜ ꯑꯗꯨꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯥꯏꯕꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯆꯠꯅ ꯊꯣꯛꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ꯫ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ, ꯃꯆꯤꯜ ꯃꯅꯥꯎ 4ꯅꯤ꯫ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯌꯥꯏꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯆꯜ ꯑꯃꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯔꯤ꯫ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯔ ꯅꯣꯝꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯕꯅꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯗꯨ ꯅꯠꯇꯅ ꯈꯨꯕꯥꯛ ꯑꯃ ꯄꯥꯛꯄ ꯂꯝ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯝꯁꯇ ꯄꯨꯈꯠꯂꯒ ꯂꯥꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯄꯅꯤ꯫ ꯔꯤꯝꯁꯇ ꯗꯥꯏꯂꯥꯏꯁꯤꯁ 5ꯔꯛ ꯇꯧꯔꯕ ꯃꯇꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯏꯂꯥꯏꯁꯤꯁ ꯑꯃꯨꯛ ꯁꯦꯟ ꯇꯤꯡꯂꯒ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯪ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ PM ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯒ ꯗꯥꯏꯂꯥꯏꯁꯤꯁ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝ ꯑꯁꯤꯗ ꯗꯥꯏꯂꯥꯏꯁꯤꯁ 8ꯂꯛ ꯇꯧꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯀꯤꯗꯅꯤ ꯁꯤꯟꯅꯅꯕꯒꯤ ꯃꯇꯝ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯀꯤꯗꯅꯤꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯄꯤꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯒꯤ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯂꯩꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯀꯞꯅ ꯀꯞꯅ ꯑꯅꯥꯕ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯅꯥꯕꯗꯤ ꯊꯥ ꯑꯃ ꯑꯅꯤ ꯍꯥꯏꯖꯔꯦ, ꯃꯥꯅꯁꯨ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯒꯤ ꯃꯌꯥꯝ ꯃꯌꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃꯅ ꯑꯗꯨ ꯃꯌꯥꯝ ꯈꯥꯏꯅ ꯄꯩꯁꯥꯁꯨ ꯂꯣꯏꯊꯣꯛꯈꯤꯗꯅ ꯑꯃꯨꯛ ꯄꯨꯊꯔꯦ ꯏꯆꯥꯁꯦ꯫ ꯃꯌꯥꯝꯗ ꯏꯕꯨꯡ ꯑꯣꯏꯕꯨ ꯀꯧꯔꯒ ꯏꯆꯥꯁꯦ ꯑꯗꯨꯗꯤ ꯐꯅꯕ ꯂꯥꯏꯌꯦꯡꯕꯤꯕ ꯏꯆꯥꯁꯦ ꯀꯤꯗꯅꯤ ꯅꯥꯕꯗ ꯑꯩꯉꯣꯟꯗ ꯄꯤꯔꯒꯦ ꯏꯆꯥꯒꯤ ꯏꯆꯥ ꯑꯃꯅꯤ ꯑꯃꯅꯤ ꯑꯩꯈꯣꯏ 5 ꯂꯩꯕ ꯑꯗꯣ ꯏꯆꯥ ꯅꯨꯄꯤ ꯍꯟꯗꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯅꯨꯄꯥꯗꯗꯤ ꯃꯥꯅ ꯌꯥꯏꯃꯗꯤ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯦ ꯅꯨꯄꯥꯗꯤ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯥꯁꯦ ꯑꯐꯪ ꯑꯐꯪꯕ ꯆꯦꯛꯀꯣꯟꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯑꯗꯩ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅꯀꯣ ꯃꯥꯅ ꯑꯌꯥꯝꯕꯅ ꯊꯥꯛꯏꯅꯤ꯫ ꯋꯥꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯅ ꯉꯔꯥꯡꯁꯨ ꯆꯠꯂꯨꯔꯦ꯫ ꯉꯔꯥꯡ ꯄꯨꯡ 3 ꯃꯈꯥꯏ 4 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯑꯦ꯫ ꯑꯗꯒꯤ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛꯁꯨ ꯉꯔꯥꯡꯒꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯆꯥꯕꯅꯤ, ꯉꯁꯤꯗꯤ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯦ꯫ ꯃꯀꯣꯛ ꯉꯥꯎꯏ, ꯃꯀꯣꯛꯀꯤ ꯃꯀꯣꯛ ꯅꯥꯏꯅ ꯑꯗꯒꯤ ꯃꯀꯣꯛꯁꯨ ꯁꯧꯔꯤꯅꯤ꯫ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯏꯆꯥꯁꯦ ꯀꯟꯅꯔꯝꯃꯤꯕ 이제 매일 가미고 가입해주고 나면 저래 나이 와버지나 이거 하이브디 힘들어 이거부터 말까지는 ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯇꯦꯟꯊꯥ ꯈꯣꯡꯕꯥꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ TKDAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯦꯝꯖꯤꯠ ꯑꯀꯣꯏꯖꯝꯅ ꯏꯝꯐꯥꯜ ꯇꯨꯗꯦꯗ ꯍꯥꯏ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯁꯤ ꯂꯩꯀꯥꯏꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯕꯨꯡ ꯍꯥꯏꯅ ꯀꯧꯅꯩ꯫ ꯃꯍꯥꯛ ꯀ꯭ꯂꯕꯀꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕ ꯑꯉꯥꯡꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥ ꯂꯥꯌꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯉꯝꯖꯕ ꯁꯦꯟꯐꯝ ꯈꯥꯏꯅꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯌꯥꯝꯅꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯒꯤ ꯆꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯁꯤ ꯅꯥꯔꯦ ꯑꯉꯥꯡꯁꯦ꯫ ꯑꯗꯨ
ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯀꯥꯏꯁꯤꯗꯗꯤ ꯑꯕꯨꯡ ꯑꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯂꯦꯟꯗꯔꯗ ꯃꯥꯒꯤ ꯑꯦꯀꯥꯗꯦꯃꯤꯛꯇ ꯀꯧꯕ ꯃꯃꯤꯡꯅ ꯁꯥꯝꯀꯨꯃꯥꯔ ꯀꯧꯏ ꯑꯉꯥꯡꯁꯤ ꯃꯁꯥꯒꯤ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯃꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯨꯔ ꯅꯣꯝꯃꯒ ꯍꯤꯡꯖꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯌꯨꯝꯐꯝ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯅꯤ ꯏꯃꯨꯡꯁꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯍꯤꯡꯉꯤꯉꯩꯁꯤꯗꯩꯗ ꯋꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯍꯦꯟꯒꯠꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛꯁꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯥꯏꯔꯒ ꯑꯉꯥꯡꯁꯤ ꯂꯥꯏꯌꯦꯡꯖꯕꯅꯤ ꯗꯥꯏꯂꯥꯏꯁꯤꯁ ꯃꯐꯝ ꯑꯩꯈꯣꯏ 3ꯔꯛ ꯁꯨꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯉꯥꯡꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯥꯡꯕꯗ ꯋꯥꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯉꯥꯡꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯕꯀꯤ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯛꯇꯣꯛꯆꯗꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯉꯥꯡꯁꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯀꯤꯗꯅꯤ ꯗꯣꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯃꯥꯒ ꯑꯩꯈꯣই ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯄꯨꯟꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯄꯁꯤꯗꯩꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯐꯤꯕꯝꯁꯤꯗ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤꯈꯩꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯈꯤꯅꯤ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯑꯉꯥꯡꯁꯤ ꯀꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯤ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯂꯩꯕꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯔꯒꯗꯤ ꯑꯉꯥꯡꯁꯤ ꯀꯟꯕꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ